अहानबद यामना थाजन ओइब पाउंतंग मैमना थमजगे म्यांमार की मिलिटरी जुंता की मथक्ता लान चथरिब पीडीएफ नि चिंगनब सिंगा मैतेई लाल्हौबनी चिंगनब सिंगा इंडो म्यांमार बॉर्डर पिलर 61/62 की लोनबदा अकन ममोंगदा नोंमै कापनाखर हाइरि थाजनिंगै ओइरिब पाउमना नकल अनि की मरक्ता यामना चाउना असो अपन थोलंबा यारि हाइरि अमरमदना म्यांमार मिलिटरी जुंतागा म्यांमार की मिलिटेंट्स पीडीएफ का अकन मोंगना खुथोकनबदा मियै कुनगा निपान लैखिद्रे हाइनसु थाजने ओरिबा पावमन मखाताना फोंदोरकले मसु म्याम पुना नो अपडेट ngamiना साइनसु चैनल सुगी मेकेदिगी म्यांगि मफमना मखाताना सु थमजरि ngasi फोंखिबा तुंगान तुंगानबा मणिपुरी सिफोंसिंग अमसुम थोखिबा थौदो वाथोकसिंगदगी मरोइब ई पाउसिंग म्यामना थमजगी आहानबदा नाहारुलगी थौदांग पाउसिदगी लोकोसरगा खौपुमगी जौजांग टेकता खुथोनखरे नोने डिस्ट्रिक्ट की मनुंग सन लैबा खौपुम एरिया की जौजांग टेक कुकी खुलद ngasi कुकी खुलाई पाइबा अमसुम मसखंगदब खुलाई पाइबसिंग मरक्ता अकन ममोंगना नोंमै कापनाखरे हाइरि नकल अनिमकी मरक्ता असो अपन मिसिमिना यावखिबगी पाउदि हौज फावो फंगद्रि पनबा यारिबदी जौजांग टेक हाइदिबु खुलसी सहिएसिगी जुलाई 3 मयुमदगी माहितम सखिबा माहिरोय हिजम लिनथोयंगामबी अमसुम फिजम हेमंजित अनिबु फारगा पुसिनखिबनि हाइना सिग्नरिबु मफमने माहिरोय अनि एसे कुकी खुलाई पाइबसिंगना हलमदाय अमसुम फाटखरबा मतुंगी फोटोसिंग सहिएसिगी सेप्टेम्बर थादा सोशल मीडिया दा वायरल ओइरखिबनि हाइनसु पाउस्ता मखाताना फोंदोरखलि अतोप पावमदना एमयूसी CBI गुम इंडिपेंडेंस बॉडी अमन थिगत हननबा तक्सिलगनी केस ए लमदम सिगी मियामना आशा वांगना थमनरिबा मै मसिंगी लमदा अवांग थाकी मै तमफम अमा ओइरिबा मणिपुर यूनिवर्सिटी असि मतम मतमगी लैरिबा अथॉरिटी सिंगना तौनिंग बतौबदगी ngasiदी कांखोंग सायरबा यूनिवर्सिटी अम ओइरकपगी ममी तारकपा लेप्त्री हाइना कांगलैपाक स्टूडेंट्स एसोसिएशन KSA ना थदोरकपा चिरोल अमदा हंगलकली खंगलकली सिरोलसिना मखा तारिबदी यूनिवर्सिटी असि अथॉरिटी सिंगी मरक्ता ग्रुपिज्म की ओइबा थावोंग मवोंग अमा सगतनरकपना यूनिवर्सिटी असि कांखोंग सायरकनबगी मसा अमोइरकली एकेडमिक लाइन दा मियेंग संगबगी महुता कॉन्ट्रैक्चुअल वर्कना हेना पुंगनिंग संग मलकपा अमदि मखोय मखोयगी इमुंग मनुंग मरी मता थबक हापद हेना थवाई यावनरकपना यूनिवर्सिटी की तुंगी लेबक कदोमदा लेपकदौरिबगे हाइबिस असबु वांग अमा ओइदुना लैदि मखोय मसागी मरक्ता एडमिनिस्ट्रेटिव गैप अमा लैनरकपना यूनिवर्सिटी असि थबक थोरमसिंगदा अचौबा खुरौ थांगबा अमा ओइरे हाबिसि मियामना लोइना खंगनरबा वापम अमा ओइरे असिगुम एकाडेमी की ओइबा थबक थोरमदा थावाई यावबगी महुत्ता कॉन्ट्रैक्ट बेसिस अमदि डेली वेजेस दा थबक हापनबा होनबदा हेना थावाई यावदुना लैदि इंग्लिश 2018 हौजु फावबदा मसिंग खंगदना कॉन्ट्रैक्ट डेली वेजेस दा मियोय कयामरु नोटिफिकेशन थोक्तना अमदि इंटरव्यू न सिंगबा अमता तौदन इलीगल ओइना हाखरे हाइबा वाफम क्या थोलकपदगी लुप असिना असेंगबा म खंगदोनबा इंग्लिश 2018 हौजु फाव हापखिबा मियोय सिंगी लिस्ट अमा पिनबा इंग्लिश 2019 फेब्रुवारी की तांग 9 सिरोल अमा पिसनखि अदुबु ngasi फाव एम्प्लॉई सिंगी लिस्ट पिबा ngamdana लैदि मसागी ऑफिस की एम्प्लॉई लिस्ट फाव पिबा ngamdriba सिना ताकपदि हुरालनादा मियोय क्या हापसिन खराबसिनि हौजु हौजुकसु MSc तमनबगी सेशन हौबदि लायरदना इंट्रांस टेस्ट की रीजन फाव मपुंग फाना लथोपा ngamdri हेनंगलिबिदि BSc सेकेंड अमदि 4th सेमिस्टर एग्जाम फाव हाइदोकपा ngamdana लैदि असोइबा क्या लैरि हाइदुना मुसुनो फोंदोरखिबा सिना ताकपदि मणिपुर यूनिवर्सिटी असि मपु पांदब यूनिवर्सिटी अमा ओइरे हाबसिनि असिगुम असोइबसिंग पुथोरक्तुना मियामदा मिटनाकोंग सिंगनबगी दमक्ता मुसुगी थपुबसिंगबुसु KSA ना हाइनिंगाइ लेतना थगतबा फोंदोकसरि अमदि MU कन्ननबा पैखलकपा मुसुगी थबक थोरमसिंगदा KSA ना अंगम थाकता मतेंग पांगने हाइदि मणिपुर यूनिवर्सिटी दा हौजुक सथरिबा अमोट थबकसिंग मियामदा सेबाक फाक्तुना असुंबा असिंगबु वाफम अमा लेबाक मियामना खंगनबगी खोंथांग पैखतपा हौरगनी लोइदना CBI अमदि यूनियन एजुकेशन मिनिस्टर दसु सिरोल थादुना MU अथॉरिटी सिंगी मथक्ता इनक्वायरी तौनबा तक्सिलगनी हाइनसु फोंदोखि हाइना पाउसना मखाताना पलकली अतोपा पावमना पुन हिंगमिनबगी लंबीदा अयेतपा पीरिबा कुकी सिंग मरु फोंगना मुथतपा मथौताई मलेमसी मीना लैनबनी मियोइबगी पुन हिंगमिनबगी लंबीदा मदी मीतई सिंगी सखोटपगी लंबीदा अयेतपा पीदुना खुरौ थंगलिबा कुकी सिंग मरु फोंगना मुथतपा मथौताई हाइना Sire फोरम पीस कमिटी की कन्वेनर अंगोमसा सिंखैना फोंदोखरे
Session Forum Peace Committee na hawkiba me taraga manga digi hauna lan gi saitheng nangliba mitei phuruk ki isil inaw singda angama mating pangbagi maka satharak poina ngasi hawkiba November 3 ta khulai matik sa na paiba kuki militant singna Imphal West ki Kangsup Singkhongda Meitei Singi mathakta landarakpada aso apa nangduna hauji Rasmi District da laying sataduna khulngakpa volunteer ani amasum BDF amaga police personnel amaga punna miyoi marida makhoigi ana layingbada mating oinaba Session Forum Peace Committee gi maikeri gi angamba silgi mating pangluraba matung convener Singkhaina paumisingda phongdokibani Singkhaina makhatana hai kuki singna mitei furup pumuthanaba aurakliba lanasi kaidamai loigini haiba ngamdri Mayram maduna mama mapa oibisingna masa masusingna sathok khotokpada kukisingna khundaba lamsingda satanaba warak watem tabiyu lekai gi volunteer singna suma khathaba manaw singna hiramasida poktak pibiyu kukisingna si lamdamasida khundariba miyam pun hingminaba pamdaba hingsai haitamba mitei singi sokotpagi lamjelda ayet papidi ba furup amani hairaduna kuki furubasi mapung phana muthatpa mathautai makhoi mitei singda itatatana khanaba hauraga leigadori Masing suyamdaba kuki singna mitei singna khatnaba hawbada natana khut tharaktuna mi hatpa ngamlakliba asi makoida asawa thona piba kangbu ama leire takpani kangbu du kanano haibadu khangdokminaba mathau tare haibu wapamsu Session Forum Peace Committee gi mahut silaga Singkhaina phongdokhi India ra pangthokkodoriba Olympic Games ta lamdamasigi mitei sanaroi masing yamna yawnaba kana sem saduna leigadaba matamasida kuki singna miteibu namthanaba khanaba hawduna leiri masigi matakta English ngani fugani pan India si malem gi sakola balai box singi manung sanna na bakana honari basida Manipur si India gi saruk ama oina sakotlam jil yaw bangam na bo honari ngai matamasida kuki singna mitei singda on silaga tha taruklom lan tawraga leire maramaduna miyoibigi sakotlam jil da ayet pa apon piriba mi ushtaba kuki furbasi lamdamasida mapung phan muthat pa haibasi tangai fadaba ama oire haiba waphamsu phongdokhi ngasi Peace Committee na mateng pangkibasing adudi khulngakpa volunteer khundrakpam sumorjana madi khuraizam nanau BDF oiba mutum basanta madi police personnel naurem kisani ngasi gi tengbang khongsara du Session Forum Peace Committee gi maru oiba thapubasing su saruk yakhiana pawsta makhata na phongdorakli marak thana maru oiba mapalam gi pawmana sakhangdaba gunmen na Pakistan da India gi most wanted terrorist led commander kaptuna halamle Sakhangdaba khulai paiba miyamana Pakistan gi Khyber Pakhtunkhwa Lashkar-e-Taiba gi commander Akram Zagani nongmain kaptun halamne miyoi si tharaga hokiba sayolama gi manung India na khwaidagi pamdiba terrorist Pakistan manung da hatpa anirak sukre Akram Khan natragana Ghazi haina khangnaba Lashkar-e-Taiba gi commander si English ngani ga taragani pandagi English ngani ga kun phawba gi manung da terrorist organization asida mi khwaidagi khomjinba ngamkiba misamani Magna miyoi kya Islam da haksinba terrorist oina semgalaga Kashmir Valley da thajilaktuna hawkiba sahi ani asida terrorist ki thabak thong kya sathanki hawkiba numaijin numita Khawaja Sahid haina khangnaba English ngani ga taragani pan Jammu and Kashmir gi Sunjuwan terror attack da mapung oina siyanaba misa asi Pakistan occupied toriba Kashmir gi line of control mayada mangak kakthlaga asiba aksang oina phangki maki misi asi Local rival natragana Lashkar manungi lusing munnabadagi makhoi masal hatok nakhibra haina singnaba leiri Pakistan gi intelligence agency na Ghazi gi miyat asi thijinbagi thabak satharibani Ghazi asi Lashkar gi central recruitment cell gi marueba member am oidibani mana India gi mayokta akanba mafam kya phongdoktuna lakhi miyesi motorcycle da lakiba masakhangdaba miyemana Bajur district yamna nakpa mafam dagi numaina kaptuna halamkibani Mark Tharaga Sayol latest ki operative hatpa anirak sukre mamang da Lashkar ki commander Riyas Ahmad su Rawal Kota leiba Al Qudus masajid mamang na numaina kaptuna halamki Mark shikraba matung Ghazi amuk numaina kaptuna halamlaba asina Lashkar amadi Pakistan gi ISI animak ta sauna ningba kaiba mapiragani haiden su pawsida makatana sa phongdorakli Makasa tarakpo ina to papawam awang thangba Myanmar da khuthokna badigi misam lising yang ka hena mayim thadoktuna lanjenare UN Ethnic Armed Group ki alliance na junta lanmi ki mathakta sayolani gi mamang da landa ki badudigi awang thangba Myanmar da misam lising yang ka hena mayim thadoktuna lanjenare haidi
Junta Lanmi amadi ethnic armed groups apunba kangbu amaga khothoknarkhiba asi Sun State ki China ga lonaba ngamkhai paringdani handaki khothoknaba asi junta na English ngani ga kunga mathoi da khu tawduna Myanmar gi lengak pasin kraba matung junta Lanmi da khwai digi sauna singnarak pamoidi Myanmar National Democratic Alliance Army Tang National Liberation Army amadi Arakan Army ohum punsinduna landarakhiba asidagi China amadi Myanmar ani gi marakta sathaba lalon itiki maruoiba lambi edu khulai paiba group singa sina thingjinduna thangkhre makoina lambi paring asida leiramba military gi outpost ke amasu khudum chanjingkhre hariba lan asida misam lising yang ka henba awang thangba sanda mayum thadoktuna lanjenaraga changjpham lawduna leiri haina United Nations Office for the Coordination for Humanitarian Affairs na phungdorokli Kuthokna basi haujiksu lepa leitri irai numita Hensui town da rebel amadi junta ani gi marakta akan mamongna khuthonaki Hensui hariba town si musi amadi sene sophauduna China ga lalun itik tawnana bagi lambi da leiba maruoiba mapam moidi Sun State ki Lasio township tagi khunja amana phongdorakpada ma ki town da khuthokna ba amata leiti mapam asida junta lanmi gi northern command leibaga loinana airport na singbusu leiri adubu khuthokna khraba matung airport asi thingjinduna leiri adubu town da leiriba miyoi singdi makhoigi nungti numit khuringi tawba thabak sing adu akai bi yaudana pangthukli marak ta town gi mapanda artillery kapagi makhul tabadi phangi hairi Lasio da internet amadi phone service apan ba thokpadagi sopnariba lan asida humanitarian tengbang pina ba hona ba khodongsa da kya mayungnare masigi mathakta gari sathok sasin da athingba leiba sel marang kaina phangwa ngamdaba sina tengbang pina ba hona ba dagi awaba moiri Sanda miyoi lising yang khairom lanjenari ba siga mana ba mawongda Sagain division amadi Kasin State ta miyoi lising ni puram lanjena duna saphagada ba mapam da sangjapam lawduna leidi matang asida junta lanmi gi maikei digi karigumba wapam amata phongdok palaitri adubu junta gi lusing ba president gi maikei digi lanmina khulai paibising laksin ma ngamdrabadi Myanmar haiba leba si maset kya thuna kai gani haina section wapi re haina su paw sida sumakata na phongdorakli Makasa tarak poina to papaw mana center na Manipur gi CM Sire yekpa kaigum thamkhibadagi lan sigi worosin propang amdabani biren gi maral nate Gagan Chandra Sin ko ki narco terrorist na Meitei Phuruk ki mathakta sathariba lan asi atamna India ki mathakta sathaba lan ni haiba khanglabu center gi BJP lenga na Manipur lengakta karigum thabak thong amta sinadaba CM gi pangal thauna Maru matong puna maklaw thoktuna Sire yekpa kai amagum phaklang thetuna thambadagi CM birena karisu tawba ngamdabani lan khama ngamdaba haibisi chief minister gi maral nati haina miyoi khrana pauksi sita phungdoknarakli pauksi sita koina satpa paumina haujik thokliba irang asiga mari leina tungan maphamdagi lawba paugi matungina oripoktagi PS Gagan Chandra kawba nupa man hai Haujik thokliba lan asiga mari leina miyamna Manipur gi CM birena karisu tawba ngamdre phamlaw tho haina takshinari ba si sumloidra khali Sin kuki narco terrorist na Meitei gi mathakta sathariba lan asi taseng India thu haina mapani gi sanglakpa mifata kharagi khujul thorang na habisi India lenga na khanglabani adubu India lenga na kariguma thaba amata lokhatabasi miyamna pendi masigi mathakta center lenga na CM Biren gi pangal sakti punamak lauthok tuna Sire yekpa kayamagum thambadigi kokila laubusingna akiba leitana Meitei singi mathakta lan sathabani masigi pakhumdi center na pifam thui aduba center na tumina lesinba asinadi manungda karigumba amadi leramgani khalaiki lenga asida yawriba kuki MLA nipan minister anisu tokhaiba kuki len tanbada sogotli haiba khanglabani MLA singa si tolaga Manipur thugaibada saruk yariba kuki minister anisi ki mathakta karigum action khara lakhotpagi mahutta makhoida file suwanba makhoigi tulopi bigi thabak sathaduna hena mathau haptuna thamli Masida CM birena karisa tawba ngamdana leiribasina takpadi CM su center gi yaka yengba madi Sire yekpa kaigum laikhibana CM gi masin phibun nambaga sa manakhibani ahingba kaiga Sire yekpa kaigadi manaruba yadabanina lana Meitei ga thengnaba natrabadi upai leitabana hake sagol tongmadagi ke sarat kauba man hai lenga asigi pangal sakti punamak center na lakthokibadagi lenga asi supnatagi phaklang da thetuna thamba kaiga pangkhak oiri asengba kaiga poster oina phaklang da thetpa kaiga kibagi sangsi kanana hengani haibasi miyam nu si hena khangnarabani
aduna kuki lalhaubasinga manipurgi CM CAD yekpa kai oire haiba khangmadagi makhoida aki tuzungba phaudabani wathuk asi lusinana honabada third party ama mathoktai third party asi center na oigadabani center na mayai da leptuna pukchel sengna thabak tobusangi maduna trabadi lana sig woroisin lakna honabada mi masing khangdana sikhi gidawri CM birena lan gi woroisin purapungamroi center na tongan mafum ama sillaga nakal ani gi lusing kauraga ningthina wori sanarabadi soidana lan sig woroisin purakani khalli haikena pau sida sumakata na phongdorakli